Moina soiba mayam, moina langi mayam, the Kangana, I say now, ma'am, moina para, gamins and a para, and I shall do them Kagno. See, and I shall do it. And I shall do this, you go. I actually, and I case by her, I do Nicosa. Smitogna, Aquibuna, a wab from the Sumang and a wab from the Yelaba. Aduga then, a somnakan the Lehori Bakanguna, Kungai, Niega, Kumaidon, Ray Hope. Khun Ngakpa haibasi sigi tamsi khoi hanadi hongna adum leiraba haitare ko hadak tana te sahi amanigi wanate mamang mamdagi adum Khun Ngakpa si adum hainaraga adum lai tasengpati Khun Ngakpa haiba wai si kanana sinaramge hakada khogi kano sina khogi lusing puren haitare jananita so hai hijam irabo se magi matamda semami magi matamda red guard and magi lanmi si faile me ko red guard sina red guard sigi makada khungak lanmi khana ujik mem haidre sini ko khoi khungak lanmi si matang semaga moisi regular army din nati moidi ki targa moina ngasha kano sina khogi karetere ujiki kano sina irabat ki magi red army ki kangbu sina red guard ki kangbu sina moji semaga moidi ki afaba mong chumba kangbu lokhlaga smai tokna lakpa pot amalai karigino haisi tangai phadana laipak ki thabak tongna bagi damta marai pak kanana bagi lammi saku percent mai hawpan si posini ko adu india ga mena dum tupsangi dege dum mangre ko sima dei Khun Ngakpa thorei kamai thorei tentakna hairabada Manipur government na fail oibadagi ko Manipur government na fail oibaisi state si fail orebani ap fail ni ko Kari mata moida mangoda lokhat ningai machak amta leigidi mayamna loi khangbiram gani ko law and order haibasi yam maru poni miam gi punsi lanthum ngakpa haibsi kaino habda khogi India gi constitution gi fundamental right yaurini ko miam gi punsi ga lanthum ngakpa guys adu ngakti ko kodaki duda nanghouda bani kholouda bani amata houda bani aduna manga am tara am kulam hatkre ko adu yai kaim kai deb ko adu nati stalais adu nati tha kaya no mina khogi maitei si hana ga laisin si kaya no tha kaya hat ke lep jeng yo adu di tokro hojik bong sungle electricity jiri bamda ngasi ju tawi mi gi maitei gi taroga bong jela thugai ngarang su thugai unti gi thugai sidi kaidong ngom ge sini msagi thajal iba central force mayam na kaidong ngom ge sini da khoina yakanta adu gadi Khun Ngakpa si sunglei mak leitaba yarabra haiba wang sida aina di yarabani haige bako ndi kano da security force central force lising kuntra hena lakhrabani se haige bako nu yaw do su yarani na haige ba miyam na yar kadai do amuk dang biyo bo honorable semination dang biyo bako miyam na janing kadai nakhoi gi policing da thaja ba thambra miyam na number 1 police ji kana no ujikidi miyam gi no ne budi haibi ai ko government pai duna mana da salary ba pot amane bako aduna lenga ki police personnel sing je miyam na makoi thaja ba thamibra haba pot ama then central force sing sida Manipur gi miyam na thajaribra akhoi hingani na khalibra aigi lam kanmang amane na khalibra sibang pakum khumna sebako ado sigi pakum sigi ansar se leite taragadi ado khumbang da taragadi Khun Ngakpa sing si mathau tai haibane bako mathau tariba Khun Ngakpa sing du hek pha ko adagi hek kaptho natra thaina gi khoi matam amagi thaina da khoi commando mayam na hat kiba mayam ko apas pagi matam do nijang amgani mayam je ko adu da sigi mi mayam do khoi mayam ngasi do khangdare ko ado khoi na sum khauba ko ta leiba lising ma sama gumba haibai wane ko sangaba matam du da thengna kiba misi mina mayam sing do ngasi khoi na kawba ngamde dana sigi mayam hat kiba mayam do adu gi justice kari lehrage sini kari pirge India ki wild Sankar ko na pigre Supreme Court na kari pi bangam gre High Court na kari pigre Session Judge na kari pigre si pi banga kanade mi si pharaga hade se dum khangra bane ko Supreme Court so high rabani Supreme Court so yar bane ko ado yaraga project toram dai da ka dore ngasagi uja khogi udaga padraga taw na ujo kam tongum disini ko ado asam rifle sarak phangde ko adagi Manipur police sarak phangde ado takpati kaino akun meitei si dum hat pa ya ba kangu ne India na logdra lawi ko akhoi se apas pagi marum da hat pa ya ba kangu ni akhoi se akhoi gi damakta just akhoi kaitare akhoi wild sangi just leiti wild binable leiti ko leiti akhoi convenient bam ta leiti akhoi haning matam da hat pa ya hali ba mising do serak phangai leiti
ꯑꯄꯁꯄꯥꯒꯤ ꯃꯔꯝꯗ ꯁꯤꯃ ꯁꯦꯡꯅ ꯈꯪꯅꯁꯤ ꯑꯗꯨꯅ ꯈꯨꯟꯉꯥꯛꯄꯁꯤꯡꯁꯤ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯩꯔꯝꯂꯤꯕ ꯃꯐꯝꯁꯤꯡꯗꯨꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯇꯞꯅ ꯇꯞꯅ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯃꯣꯏꯁꯨ ꯈꯨꯟꯉꯥꯛꯄꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯩ ꯆꯤꯡꯗꯁꯨ ꯇꯧꯔꯝꯒꯅꯦꯅ ꯈꯜꯂꯤ ꯇꯝꯄꯥꯛꯇꯁꯨ ꯑꯗꯨꯝ ꯇꯧꯔꯤꯁꯤꯅꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯍꯟꯗꯣꯛꯅꯔꯕꯅꯦ ꯃꯐꯝꯁꯦ ꯍꯟꯗꯣꯛꯅꯔꯕꯅꯤ ꯑꯩꯁꯦ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯆꯤꯡꯗꯁꯨ ꯇꯧꯔꯝꯒꯅꯦꯅ ꯂꯧꯏ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯎꯗ꯭ꯔꯦ ꯈꯪꯗ꯭ꯔꯦꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯁꯤ ꯂꯥꯛꯀꯥꯟꯗ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯌꯦꯡꯗꯧꯁꯦ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝꯗꯨ ꯀꯅꯥꯅ ꯀꯟꯈꯤꯒꯦ ꯀꯅꯥꯅ ꯉꯥꯛꯈꯤꯒꯦꯗꯣ ꯑꯃꯨꯛꯇ ꯅꯣꯏ ꯑꯝꯇ ꯉꯥꯡꯅꯁꯦꯕ ꯀꯅꯥꯅ ꯉꯥꯡꯅꯈꯤꯕ ꯅꯪꯒꯤ ꯄꯨꯂꯤꯁꯅ ꯀꯟꯈꯤꯕ꯭ꯔꯥ ꯅꯪꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯀꯟꯈꯤꯕ꯭ꯔꯥ ꯗꯦꯟ ꯑꯥꯔꯃꯤꯅ ꯀꯟꯈꯤꯕ꯭ꯔꯥ ꯀꯅꯥꯅ ꯀꯟꯈꯤꯒꯦꯕ ꯃꯇꯝꯗꯨꯗ ꯂꯥꯛꯀꯥꯟꯗ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯔꯤꯕ ꯈꯨꯟꯉꯥꯛꯄꯁꯤꯡ ꯑꯁꯤꯅ ꯀꯟꯈꯤꯕꯅꯦ ꯃꯣꯏꯅ ꯀꯟꯈꯤꯕꯅꯦꯕꯀꯣ ꯃꯣꯏ ꯂꯩꯔꯝꯗ ꯇꯥꯔꯒꯗꯤ ꯏꯝꯐꯥꯜ ꯐꯥꯎ ꯀꯨꯀꯤꯅ ꯄꯥꯏꯔꯝꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯦ ꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯅꯦꯕ ꯄꯨꯂꯤꯁꯇꯨꯗꯤ ꯀꯩꯗꯧꯔꯦ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯕꯅꯦꯕꯀꯣ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯕꯅꯤ ꯂꯣꯏꯔꯦ ꯀꯔꯤꯝ ꯇꯧꯈꯤꯗ꯭ꯔꯕꯅꯤꯀꯣ ꯀꯃꯥꯟꯗꯣ ꯈꯔ ꯂꯩꯔꯝꯃꯤ ꯀꯃꯥꯟꯗꯣ ꯈꯔ ꯂꯩꯕꯗꯨꯗꯤ ꯃꯣꯔꯦꯗ ꯈꯔ ꯊꯥꯖꯟ ꯑꯃꯗ ꯈꯔ ꯊꯥꯖꯟ ꯇꯧꯔ ꯁ꯭ꯋꯥꯏꯗ ꯀꯃꯥꯟꯗꯣꯁꯨ ꯑꯝꯇ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯗꯦꯟ ꯃꯣꯏꯒ ꯊꯦꯡꯅ ꯉꯝꯕ ꯈꯨꯠꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯃꯣꯏꯅ ꯀꯥꯞꯄꯨ ꯌꯥꯗꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯀꯥꯞꯄꯨ ꯌꯥꯗꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯣꯡꯃꯩꯗꯨ ꯅꯣꯏꯅ ꯀꯥꯞꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯥꯞꯀꯦꯅ ꯃꯨꯟꯈꯤꯕ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯅꯁꯦꯕꯀꯣ ꯁꯤ ꯍꯥꯏꯅꯁꯦꯕ ꯃꯣꯏꯅ ꯀꯥꯞꯐꯝ ꯇꯥꯔꯕ ꯃꯣꯏꯅ ꯂꯥꯛꯁꯟꯕ ꯉꯝ ꯇꯥꯔꯗꯤ ꯃꯤꯌꯥꯝꯅ ꯀꯃꯥꯏꯅ ꯅꯣꯡꯃꯩ ꯄꯥꯏꯗꯣꯏꯅꯣ ꯁꯤꯅꯤ ꯃꯌꯥꯝꯁꯨ ꯈꯪꯉꯤꯃꯤꯅꯦ ꯅꯣꯡꯃꯩ ꯄꯥꯏꯔ ꯀꯩꯗꯧꯗꯣꯏꯅꯣꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯃꯇꯝ ꯃꯥꯡꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯁꯤꯅ ꯀꯌꯥꯝꯅ ꯁꯥꯊꯤꯔꯒꯦ ꯍꯥꯏꯗꯨ ꯌꯦꯡꯉꯣꯀꯣ ꯉꯁꯥꯏꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔ ꯁꯥꯟꯅꯕꯅꯤꯀꯣ ꯍꯥꯏꯁꯦꯀꯣ ꯑꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔ ꯀꯣ ꯃꯌꯥꯝ ꯑꯃ ꯃꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯊꯥꯗꯣꯛꯑꯒ ꯃꯔꯩꯄꯥꯛ ꯀꯟꯕꯒꯤ ꯃꯖꯥꯇꯤ ꯀꯟꯕꯒꯤ ꯑꯩꯒꯤ ꯂꯝꯀꯩ ꯉꯥꯛꯅꯕꯒꯤ ꯂꯥꯟꯁꯤꯗ ꯌꯥꯎꯔꯒ ꯂꯩꯈ꯭ꯔꯦ ꯆꯨꯝꯃꯤꯀꯣ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯅ ꯑꯦꯛꯖꯥꯝ ꯊꯥꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯡꯆꯠ ꯄꯣꯔꯛꯀꯗꯕ ꯏꯁꯇꯦꯠꯁꯤꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯒꯗꯕ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯈꯨꯟ ꯉꯥꯛꯄ ꯌꯥꯎ ꯂꯩꯔꯦ ꯁꯤꯅꯤꯀꯣ ꯂꯥꯏꯁꯤꯡꯁꯦ ꯑꯗꯒꯤꯗꯤ ꯏꯃꯥ ꯏꯕꯦꯜ ꯀꯌꯥ ꯃꯆꯤꯟꯖꯥꯛ ꯌꯣꯡꯀꯣ ꯅꯣꯡꯃꯒꯤ ꯈꯔ ꯑꯐꯪꯕ ꯈꯔ ꯌꯣꯟꯖꯔꯒ ꯈꯣꯠꯆꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯀꯗꯕ ꯗꯦꯟ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯁꯨ ꯅꯣꯝꯃꯒ ꯑꯃ ꯇꯧꯔꯒ ꯃꯆꯥ ꯃꯁꯨ ꯊꯥꯛꯇꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃꯗ ꯂꯩꯒꯗꯕꯗꯣ ꯀꯩꯗꯧꯔꯦ ꯑꯩꯒꯤ ꯂꯩꯄꯥꯛꯅ ꯂꯨꯏꯌꯦꯅ ꯃꯥꯒꯤ ꯃꯔꯩꯄꯥꯛ ꯀꯟꯅꯅꯕꯅꯦꯅ ꯈꯨꯟꯉꯥꯛꯄ ꯌꯥꯎꯈ꯭ꯔꯦ ꯀꯅꯥ ꯈꯨꯟꯉꯥꯛꯄ ꯌꯥꯎꯗꯕ ꯀꯅꯥ ꯌꯥꯎꯔꯤꯒꯦ ꯁ꯭ꯋꯥꯏ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯈꯔ ꯃꯕꯨꯛ ꯅꯣꯏꯕ ꯑꯩꯈꯣꯏꯒꯨꯝꯕ ꯈꯔ ꯉꯥꯏꯍꯧꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯈꯔꯕꯨ ꯆꯠꯂꯒ ꯑꯩꯈꯣꯏꯕꯨꯗꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯈꯔ ꯇꯧꯖꯔꯤꯀꯣ ꯁꯤꯒꯨꯝꯕ ꯈꯔ ꯉꯥꯏꯍꯧꯔꯕꯅꯦꯕ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤ ꯀꯃꯥꯏꯅ ꯊꯣꯔꯛꯏꯅꯣ ꯍꯥꯏꯕꯗꯤ ꯃꯔꯩꯄꯥꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯅ ꯃꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯗꯣ ꯑꯗꯨ ꯃꯅꯤꯄꯨꯔ ꯒꯃꯦꯟꯅ ꯃꯁꯛ ꯈꯪꯉꯔꯣꯏꯗ꯭ꯔꯥ ꯁꯤꯅꯤꯀꯣ ꯑꯩꯅ ꯍꯪꯗꯣꯏꯁꯦ ꯑꯍꯥꯟꯕꯗ ꯏꯟꯗꯤꯌꯥ ꯒꯃꯦꯟꯅ ꯈꯪꯉꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯅꯣꯏꯒꯤ ꯑꯁꯣꯏꯕꯅ ꯁꯣꯏ ꯍꯥꯏꯅꯤꯡꯗꯕ ꯑꯗꯨꯒ ꯅꯪꯒꯤ ꯀꯩꯅꯣꯅ ꯅꯐꯨꯔꯨꯞ ꯅꯖꯥꯇꯤ ꯅꯔꯩꯄꯥꯛ ꯀꯟꯅꯅꯕ ꯊꯣꯔꯛꯄ ꯃꯔꯥꯜ ꯂꯩꯖꯗꯕ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯕꯨꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯃꯨ ꯌꯥꯗꯦꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯄ ꯀꯣ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯨꯕꯨ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅꯤ ꯑꯗꯣ ꯐꯩ ꯃꯣꯏ ꯄꯨꯂꯤꯁꯅꯦꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯂꯩꯌꯦꯅ ꯄꯨꯂꯤꯁꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯌꯥꯄꯣꯟꯇꯦꯅ ꯇꯧꯔꯛꯏꯅꯦꯅ ꯍꯥꯏꯔꯒꯁꯨ ꯌꯥꯔꯒꯗꯤ ꯀꯩꯗꯧꯒꯦ ꯑꯩꯁꯦ ꯋꯥꯀꯥꯏꯗꯤ ꯅꯠꯇꯦꯀꯣ ꯁꯨꯝꯕ ꯊꯧꯅꯥ ꯐꯕ ꯄꯨꯂꯤꯁꯁꯤꯡꯁꯨ ꯀꯥꯟꯅꯩꯌꯦꯕ ꯀꯥꯟꯅꯗꯕ ꯅꯠꯇꯦꯕꯀꯣ ꯀꯥꯟꯅꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯃꯣꯔꯦꯗ ꯊꯝꯕꯤꯌꯨ ꯀꯩꯗꯧꯒꯦ ꯃꯣꯔꯦꯗ ꯊꯝꯕꯤꯌꯨ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯝꯕꯤꯌꯨ ꯀꯩꯗꯧꯒꯦ ꯃꯅꯥ ꯄꯤꯕꯤꯌꯨ ꯇꯣꯂꯣꯞ ꯍꯦꯟꯒꯠꯄꯤꯌꯣꯕꯀꯣ ꯑꯗꯨꯅ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯀꯟꯕꯗ ꯃꯣꯏꯁꯤ ꯁꯤꯟꯅꯁꯦꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯅꯠꯇꯅ ꯆꯤꯡꯗꯅ ꯆꯠꯂꯨ ꯌꯥꯗꯕ ꯑꯗꯨꯒ ꯗꯦꯟ ꯉꯝꯈꯩ ꯉꯥꯛꯑꯝꯗꯥꯏꯗꯅ ꯅꯣꯡꯃꯩ ꯀꯥꯞꯄꯨ ꯌꯥꯗꯕ ꯑꯗꯣ ꯁ꯭ꯋꯥꯏꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯣꯏꯗ ꯀꯥꯞꯄꯛꯑꯔꯣꯏꯗꯕ ꯀꯥꯡꯕꯨꯗꯨꯗ ꯑꯣꯟꯁꯤꯟꯅ ꯃꯖꯥꯇꯤꯅꯦꯅ ꯈꯟꯕ ꯀꯥꯡꯕꯨꯗꯨꯗ ꯑꯣꯟꯁꯤꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯤ ꯍꯥꯠꯄ ꯈꯨꯡꯉꯥꯛꯄ ꯍꯥꯠꯄ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯃꯥ ꯑꯣꯏꯕꯤ ꯀꯅꯥꯅ ꯃꯗꯨ ꯂꯩꯇꯥꯅ ꯂꯩ ꯉꯝꯗꯣꯏꯅꯣ ꯗꯦꯟ ꯈꯨꯡꯉꯥꯛꯄ ꯀꯅꯥꯅ ꯂꯩꯇꯥꯅ ꯃꯗꯨ ꯊꯕꯛ ꯇꯧ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯇ꯭ꯔꯥ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯅꯣꯡꯃꯩꯅ ꯂꯣꯏꯁꯤꯟꯒꯗꯕ ꯄꯣꯠ ꯅꯠꯇꯦ ꯈꯨꯡꯉꯥꯛꯄ ꯍꯥꯏꯁꯤꯗꯤ ꯅꯣꯡꯃꯩꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯒꯃꯦꯟꯅ ꯁꯣꯏꯈꯤꯕꯅꯤꯅ ꯃꯣꯏꯅ ꯂꯥꯟꯈꯤꯕꯅꯤꯅ ꯂꯥꯟꯈ꯭ꯔꯒꯗꯤ ꯀꯩꯗꯧꯔꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯐꯖꯅ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯃꯣꯏꯗ ꯑꯃ ꯊꯥꯖꯍꯟꯕ ꯑꯃ ꯆꯪꯉꯤ ꯃꯌꯥꯝꯗ ꯅꯥꯎꯆꯥ ꯆꯥꯆꯥ ꯅꯣꯏ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛꯇꯣ ꯅꯣꯏ ꯇꯣꯛꯑꯁꯤ ꯑꯩꯈꯣꯏ ꯒꯃꯦꯟꯅ ꯅꯍꯥꯟꯈꯣꯏ ꯃꯄꯥꯡꯒꯜ ꯁꯣꯠꯂꯨꯔꯦ ꯍꯧꯖꯤꯛꯇꯤ ꯃꯄꯥꯡꯒꯜ ꯀꯜꯂꯦ ꯗꯦꯟ ꯑꯩꯈꯣꯏ ꯐꯣꯔꯁꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏ ꯃꯍꯨꯠ ꯁꯤꯜꯂꯒꯦ ꯍꯥꯏꯔꯒ ꯃꯃꯥꯡꯒꯤꯗꯣ ꯑꯩꯈꯣꯏꯅ ꯁꯣꯏꯈ꯭ꯔꯦꯅ ꯍꯥꯏꯔꯣ ꯌꯥꯏꯀꯣ ꯁꯤ ꯍꯥꯏꯔꯣ ꯁꯤ ꯍꯥꯏꯔꯀꯥꯟꯗ ꯀꯩꯗꯧꯔꯦ ꯃꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯆꯍꯤ ꯑꯅꯤꯒꯤ ꯃꯌꯥꯗ ꯃꯣꯏꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕ ꯌꯥꯎꯔꯕꯅꯦꯕꯀꯣ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯇꯧꯋꯦꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯇꯧꯔꯤꯕ ꯏꯔꯥꯡ ꯃꯌꯥꯝ ꯃꯣꯏꯅ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝꯅꯦꯅ ꯍꯥꯏꯗꯣꯏꯅꯤꯀꯣ ꯃꯣꯏꯗꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯀꯃꯥꯏꯅ ꯇꯧ ꯀꯣꯛꯄꯤꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗ ꯋꯥꯈꯜ ꯊꯥꯗꯕꯗ ꯐꯩꯌꯦꯕꯀꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯔꯦ ꯉꯔꯥꯡ ꯅꯍꯥꯟ ꯁꯔꯨꯡꯐꯝꯗ ꯍꯥꯠꯂꯦ ꯀꯣ ꯏꯆꯝ चम्बा खुंगाक मा हाइतारे इचम चम्बा खुंगाक हाइताबनी मोय हाले मेट्रिक परीक्षा थागदबा खुंगाक खुंगाकपनी हारे
khungak pa se mayam khambiram gani sai pa khungak padi ya ponte dor moi dum param gani then moi na mayam na adu ada lalhoba mayam maming palamba yai ko palaga su moi lori fang di khungak pi thabak neba moi na ngasi bokda india gi sipai am tadar moi khut thabra tharak pra tha taraga mapan se masida indian army da khut tharak pa yaubra police da khut tharak pa yaubra moi ni kala ka doge ba moi mathau ji ujik ke dore adu na tan kai lege sini khungak pi thabak na kai lege ba adu potu su yenga da ko chine ba adu na moi do hatok pi phabi re phau ka shu kai loje tawde ya ponte ko moi phanu ha ya ponte then halu ka shu kai ka halu ka shu kai di tawbudadi moi na tawgi ba noi na soi gi ba mayam do adu di akhoi na ngapi ba moy ko akhoi na ngapi ba moy lo da di ngapi ba yai akhoi gi miyan na di noi ngapi ba moy ba ko adu dang di khango aduna aina matang shi yora ba da aina hajen ba makhak le masi aina haidu shi akhoi kitang di sang gani ko sang ba si kaino har kanda kamai tok na khungak pa sing si magi lotion ba ya ka lotion ba di hala ga lotion ba nati ko har ga di akhoi gi masi thaina gi puari gi latam machet tang ai hagat charam ge ai masi hagat pa sumne na khali akhoi gi 1972 ko Manipur si stehut phang matam da akhoi Alimuddin na chief minister oi ko matam tu da Manipur si lalo ba am kali ko lalo ba am kali ma akhoi revolutionary government of Manipur na RGM na ma lename ko RGM si mana government hek park matam da mana hek government park matam da mana ke tawi akhoi amnesty pitho mo ko amnesty se kano mana piram se kano hai restricted har me ko restricted akhoi athing khar leiba aduga ma amnesty pitho ko adi law na mo se protect tor thambi be wani da kam tok dam law na thambi wani ko si ma mana tor ko RGM yor ba mayam sing do amadna mayum da leiraga leitana lehen ba yahalli si possible le magi matung da kana lai RK Dorendro lai aduna 1975 ta RK Dorendro gi lengak nei government lei matam sida mana kamai to gebu akhoi gi universal hai mana amnesty ji pithoi mana amnesty man pithoi sumai torga lalogo mayam gi mai khongchat se tapna mainstream da porak matam da kadore matam da moise lampi mayum lektaba migi na lampi then selpi thabak piraga moise armai torga tamna loshale aduga hojete kadore hoje akhoi khungak pa singji kamai tong loshanga da ge diga mena khangde ba ko ai gi sipai mayam leire army mayam thare hekta loshalaga loire ai gi yum thugai ram bani en haraga hekta loshan gani na adumda lu maralam pisalaga phani en haraga to wi aro ko muina soi gi ba mayam muina lan gi mayam da khangda ai gi isa inau mayam je muina para gamen sina para ga ena ira shina de man kai no si ena ira shina de ni si ko hayang chi ena ira case pai re hai duni ko se sumai to gna akhoi buna awa ba pham da sum angang ngai awa pham da sum yelba aduga den asom nakan da lei hori bakang guna khungai ni ega kumai dong na yeng hoba natra sine ba tawri singje aduna si yamna thuna Manipur government aduna amnesty pithok pa habse mase kana pi bangami aina pi bangam na ti do government si adune ba ko government si adune aduna adu tawra di logi oiba kai gi param mayam am da moi fa ba yaro moida adu pithok ki taragadi aduna sida NIA gi case mayam am leram gani NIA gi case leiba mayam yaubani na masi ka dore NIA ji mayam khamiram gani India government na gi makha da leiba poni India government ga Manipur government ka double engine ni moi adam hainara ga yanani na hagoi hainara ga dum leba ngai sidi ha aina semisa oire no hai semisa oire ga loin do mana pai da khangde ha matang chon yorok pone ba ko aduna kano na pai bani amisana pai bani ga hainai dana mayam na ko hainai du ne ba ko sisu mui tas ta khoi kamai tong lo sinje ga tar di tanaraga tiknaraga akhoi isa inau hi moi mapun si sep ta hobo ma sang ko natraga di loina mak enai da shina thokpa enai na apa mi ji moi na moi custody thamba adu wahang paung chathaba then swai da khar langa ga na gwati da phar ga puba shina tro mayam pa mi je nungmei du ti mayam khangbiram gani nungmei du ti hojik ti samu kunga poni kuki mar to sum kungi na khoi gi adu maitai mar su adum kungi aduga aroi bada aina si matang si ahan besta haning bam dem tilai akhoi gi khungak pa sing se asi khul ngak pa gi thabak tawbada yam phai yai akhoi yai yaningi ko adubu moina tawba asoi ba thabak sing busu khanggadab ne ko anda mi mayam amagi mamit ki mapi tai chi open secret ni ko kari no bom thamiji kari gi no bom thamiji chaw in thanam badi oira moidana
ꯕꯣꯝꯁꯤ ꯊꯅꯝꯃꯤ ꯉꯁꯤꯁꯨ ꯑꯃ ꯊꯅꯝꯃꯤ ꯉꯔꯥꯡꯁꯨ ꯑꯃ ꯊꯅꯝꯃꯤ ꯍꯥꯏ ꯅꯠꯇ꯭ꯔ ꯅꯣꯡꯃꯩ ꯀꯥꯞꯁꯜꯂꯝꯒꯅꯤ ꯑꯗꯒꯤ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯁꯜꯂꯝꯒꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯂꯩꯇꯅ ꯍꯥꯏꯁꯦꯀꯣ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯋꯥꯏꯗ ꯍꯥꯏꯔꯝꯕꯗꯣ ꯊꯣꯡꯒꯥꯟꯗ ꯂꯩꯉꯣꯏ ꯄꯩ ꯌꯥꯗꯦꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯔꯨꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯃꯌꯥꯝ ꯑꯃꯁꯨ ꯍꯦꯟꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯥ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯀꯨꯝꯃꯔꯤ ꯀꯨꯝꯃꯉꯥ ꯀꯨꯟꯊ꯭ꯔꯥꯗꯣ ꯑꯗꯨꯝ ꯂꯩꯈꯠꯂꯛꯑꯦ ꯍꯧꯖꯤꯛ ꯀꯣ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯆꯥꯗ ꯌꯥꯗꯕ ꯊꯛꯇ ꯌꯥꯗꯕꯅꯤꯅ ꯃꯣꯏꯗꯤ ꯒꯃꯦꯟꯅꯁꯨ ꯄꯩꯁꯥ ꯄꯤꯕ ꯅꯠꯇꯦꯗꯣ ꯗꯦꯟ ꯂꯩꯔꯤꯕ ꯒꯃꯦꯟꯀ ꯌꯥꯅꯔꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏ ꯄꯤꯁꯇꯣꯛ ꯇꯧꯅꯤ ꯍꯥꯏ ꯑꯣꯔ ꯑꯗꯨ ꯇꯧꯅꯤ ꯍꯥꯏ ꯑꯥ ꯇꯧꯅꯤ ꯍꯥꯏ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯒꯃꯦꯟꯅ ꯊꯨꯅ ꯇꯧꯕꯤꯔꯒ ꯁꯦꯜ ꯅꯣꯡꯃꯒꯤ ꯐꯤꯕꯝ ꯊꯣꯛꯄ ꯊꯥꯒꯤ ꯆꯥꯗꯤꯡ ꯑꯣꯏꯅꯅꯕ ꯄꯩꯁꯥꯒꯁꯤ ꯁꯦꯜꯒꯁꯤ ꯄꯤꯕꯅ ꯍꯥꯟꯅ ꯌꯥꯔꯕꯅꯤꯀꯣ ꯄꯤꯗ꯭ꯔꯒꯗꯤ ꯀꯔꯤ ꯆꯥꯔ ꯂꯩꯅꯤ ꯃꯣꯏꯗꯤ ꯀꯔꯤ ꯆꯥꯔ ꯂꯩꯗꯣꯏꯅꯣꯕ ꯁꯤꯒꯨꯝꯕ ꯒꯃꯦꯟꯒꯤꯁꯨ ꯑꯁꯣꯏꯕ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯛꯄ ꯃꯌꯥꯝꯒꯤꯁꯨ ꯀꯥ ꯍꯦꯟꯖꯤꯟꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯃꯤ ꯐꯥꯔꯨꯅꯤ ꯑꯗꯨꯒ ꯗꯦꯟ ꯑꯗꯒꯤꯗꯤ ꯌꯨ ꯐꯥꯔꯨꯅꯤ ꯑꯗꯨꯒ ꯗꯦꯟ ꯑꯗꯩ ꯅꯝꯕꯔ 4 ꯐꯥꯔꯨꯅꯤ ꯃꯤ ꯈꯨꯟ ꯆꯪꯉꯨꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯅ ꯍꯦꯛ ꯁꯦꯡꯗꯣꯛꯍꯟꯒꯅꯤ ꯁꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯀꯠ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯉꯥꯛꯄꯁꯤꯡꯁꯤꯗ ꯄꯤꯄꯜꯅ ꯌꯥꯗꯕꯒꯤ ꯃꯃꯤ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯃꯣꯏꯅ ꯍꯤꯡꯗꯣꯏꯁꯦ ꯒꯃꯦꯟꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯤꯡꯒꯅꯤꯅ ꯈꯜꯂꯒꯗꯤ ꯂꯥꯜꯂꯤ ꯀꯣ ꯃꯤꯌꯥꯝꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯤꯡꯉꯨ ꯅꯈꯣꯏ ꯍꯤꯡꯒꯅꯤ ꯅꯈꯣꯏ ꯅꯥꯟꯊꯣꯛꯀꯅꯦꯕꯀꯣ ꯒꯃꯦꯟꯒꯤ ꯃꯈꯣꯡ ꯀꯣꯟꯕꯗꯨꯗꯤ ꯒꯃꯦꯟꯁꯤꯅ ꯀꯔꯤꯝ ꯇꯧꯗꯦ ꯍꯧꯖꯤꯛꯀꯣ ꯃꯣꯏꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪ ꯈꯥꯏꯅ ꯐꯥꯕ ꯍꯧꯔꯛꯑꯗꯕꯅꯤꯀꯣ ꯑꯣꯄꯔꯦꯁꯟ ꯃꯊꯪ ꯍꯧꯔꯛꯑꯅꯤ ꯅꯣꯡꯃꯩ ꯐꯥꯒꯠꯂꯛꯀꯅꯤ ꯅꯣꯏ ꯅꯁꯥ ꯐꯥꯅꯤ ꯀꯣ ꯑꯗꯨꯒ ꯗꯦꯟ ꯃꯤꯌꯥꯝꯒꯤ ꯃꯈꯣꯡ ꯀꯣꯟ ꯇꯥꯔꯒꯗꯤ ꯅꯣꯏꯒꯤꯗꯃꯛꯇ ꯏꯃꯥ ꯍꯣꯏ ꯍꯥꯟꯅ ꯁꯤꯒꯦꯅ ꯆꯣꯡꯊꯣꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯏꯃꯥ ꯍꯣꯏ ꯃꯌꯥꯝꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯒꯅꯨ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯍꯟꯒꯅꯨ ꯀꯣ ꯊꯃꯣꯏ ꯁꯣꯛꯄ ꯊꯕꯛ ꯇꯧꯒꯅꯨ ꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯣꯏ ꯐꯥꯔꯁꯨ ꯅꯣꯏꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯃ ꯆꯣꯡꯊꯣꯔꯛꯀꯅꯤ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯗꯦꯟ ꯑꯗꯨꯅ ꯁꯤꯅ ꯁꯨꯃꯥꯏꯅ ꯌꯥꯝꯈꯠꯂꯒꯗꯤ ꯀꯩꯗꯧꯔꯦ ꯒꯃꯦꯟꯀꯤ ꯃꯥꯏ ꯀ꯭ꯔꯦꯗꯤꯕꯤꯂꯤꯇꯤ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨꯒ ꯗꯦꯟ ꯃꯣꯏꯁꯤ ꯃꯣꯏꯗꯤ ꯄꯣꯂꯤꯇꯤꯛꯁꯅꯤ ꯇꯧꯔꯤꯁꯤꯡ ꯅꯠꯇ꯭ꯔꯥ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯁꯤꯗ ꯀꯩꯗꯧꯔꯦꯕꯨ ꯚꯣꯠ ꯀꯥꯗꯅꯕ ꯃꯆꯥꯛ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯗ ꯈꯝ ꯊꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯛꯄ ꯌꯥꯏꯌꯦꯅ ꯑꯩ ꯂꯧꯋꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯒꯃꯦꯟꯁꯨ ꯃꯥꯒꯤ ꯑꯁꯣꯏꯕꯗꯣ ꯈꯪꯕꯤꯔꯣ ꯗꯦꯟ ꯈꯨꯟꯉꯥꯛꯄꯁꯤꯡꯁꯨ ꯃꯣꯏ ꯆꯥꯝꯃꯗ ꯆꯥꯝꯃ ꯆꯨꯝꯅ ꯆꯠꯂꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯣꯏꯗꯁꯨ ꯃꯤꯌꯥꯝꯅ ꯑꯣꯟꯁꯤꯟꯕ ꯍꯧꯔꯛꯏ ꯌꯥꯅꯤꯡꯗꯕ ꯍꯧꯔꯛꯏ ꯋꯥꯀꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯀꯣ ꯏꯝꯄ꯭ꯂꯣꯌꯤ ꯃꯌꯥꯝ ꯂꯩꯕ ꯉꯝꯃꯛꯇꯦ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝ ꯆꯠꯈ꯭रे ꯕꯤꯖꯤꯅꯦꯁꯃꯦꯟ ꯃꯌꯥꯝ ꯑꯝꯇ ꯂꯩ ꯉꯝꯗꯦ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯤꯗ ꯇꯧꯔꯤꯕ ꯗꯤꯃꯥꯟ ꯃꯌꯥꯝꯁꯤꯡꯁꯦ ꯈꯥꯡꯕ ꯑꯝꯇ ꯉꯝꯗꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯣ ꯑꯗꯒꯤꯗꯤ ꯗꯦꯟ ꯐ꯭ꯔꯤꯈꯥꯎꯗ ꯄꯩꯁꯥ ꯈꯤꯇꯪ ꯌꯥꯎꯕꯗ ꯑꯗꯨꯒꯤ ꯗꯤꯃꯥꯟ ꯂꯥꯛꯄꯤꯗꯕꯀꯣ ꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅꯤꯃꯥꯏꯖ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯟꯊꯕ ꯌꯥꯒꯗꯒꯦꯗꯣ ꯈꯔ ꯈꯟꯕ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ